State asigi rang na miyamgi Punshirol da chawna chaithing piri adubu lengak security force civil society organization amadi kundaminari ba furup singya punma thodang na Mahousagi Tangdu-Leitaba Punshirol da Hanjinlakpa Houre haina Manipur gi governor Bhalla na phongdokre Assam Rifles sistenduna Resurgent Manipur Framework for Stability and Sustainable Growth haibi hiramda Northeast Seminar 2026 na Imphal gi City Convention Center da hodokre tongan ba topic ta session ahum thokna pangthokadaba seminar adu hodokpui warol piratuna Director General Assam Rifles Bikas Lakhira na hai Assam Rifles amadi Manipur University gi marakta lising ani kunga mathoi gi March ta kudik pinakhiba MOU na tangkak naina civil amadi military stakeholders singi apunba dialogue kaya chathaduna lakpaga loinana state asigi afabatungi leibak ama sembada punma thodang lominari MOU asigi provision gi manung chana pangthokiba seminar asina Southeast Asia gi manung chana leiriba state asigi cross border community tension handuna chaukat thorang da yet pauriba amadi Mahousagi Tangdu-Leitaba punsida hanjinabagi matangda khananainabagi tanja piragani hairi Thoramadu Kamari Lainana Governor Bhalla na hai Manipur asi culture dina khunba hitoi sing thoi balamdam amane adubu ikoi kuidana thokiba thodok atok sing na miyamgi Punshirol la chawna chaithing pk adumoina mak lengak security force civil society organization amadi khundaminari ba furup singya punma thodang na Mahousagi Tangdu-Leitaba Punshirol da Hanjinlakpa Houre ngasi pangthokliba seminar asina Manipur asi nauhona na Tangdu-Leitaba apunbagi saktam sagatpa amadi tungkoina chawkhatpagi lambida khongdaba ngamlagani state asigi security mapangal kan khatna ba Mahousagi Punshirol da hanjinba lengaklon amadi chawkhat thorang da khumang chawshin magi lambi yatpada seminar asina kanaba piragani haina governor na phongdokhe